मीटिंग लोइर मतुंग रोबर्ट का मरई येतनारमलंगा मथंद होमदगी गाड़ीदो थौदोरकले स्पीड का लापथौरकपना सिटीदगी फन लापथौरकले ngasidi गाड़ीदो थौबना इपन पल्ली अदुबो करिसो खंजिनना थौरकपनी स्पीड तो खरा कलप थौबना लियो ब्रेक तुदा हाइपेट नेसिली अदुबो ब्रेक तो फ्री चटख्रे मतौदुदा मखोंदना ब्रेक तुदा हंजिन हंजिन नेसिली अदुबो ब्रेक तो अदुमक याखिद्रे करिसु तौतबा गाड़ीदो असुमना ब्रेक फेल ओइफम थोक्तबना मीना थगलमनी हाइबा खुदक्ता ग्यान लाई ब्रेक तो फानबा फना कन होनरंबा लियो तपना तपना थादोकलंगा नोकमी तौरई मुना नंगबु साव थेमुगे खन्ना लाकपुसिदे मसी थोकनबो ओइरेको माइथोंददी नोकली नोकनिंगना नोकबा मिनोकती नते लियो नाकन्ना लरिबा फोन अदो मखुत नामना तपना लौखली अदुगा मोनागी चैट चंगलंगा नोकमी मेसेज तो नम्मी गानुमा नंगबु थेमगी खन्ना लाकपने अदुबो ननाक्तु योबो ngamni थाजद्रे सावो फरो लै परे सोदन होलोको मेसेज तो सेन थाबदा नमखिबंगा थिंगलम पिरांगदो तपना सिंथरकली गाड़ीदो ब्रेक यादबना मोंग तादना थौबौरकली लमांग ओइबना मीदी चटलमदे यामना वाना गाड़ी स्पीड तो कंट्रोल तौनबो होने फिबम सिदा मा हिंगनी हाइबा थाजद्रे पाइरम फोन लोक हांगलंगा मैराबदा कॉल तौरई अदुबो वाही अमनी हाइबगा फोनदगी तारकपा नोंमगी अहोब खोंजेलदुगा लोइनना मांगदा लाक्लिबा गाड़ीदो थैनबो नबदा लंबीगी नाकंदा हौरंबा खोंनांग पानबी अदुदा गाड़ी अदो थमजिल्ली लाइजदा नोंमै कापलमलगा स्पीड ता थौखिबा गाड़ी अदो मैराबगी तुंग इलकपा गार्डसिंग अदुना तानख्रे ओटी रूम ममांगदा मैराबा तुमिन फमलगा लै कपलुबगी मित्तुसु इचोचोली ngawrok ngawba set nanba litlamba phurit angawbadusu laizagi ina saktam kaire laizagi hakchangdagi thorakpa isingado makhutna menduna lakpagi makhut khubak ani dusu angangba ingi machuna pungange ngangli tanjadada oti room gi thongdo sat hangdori khonjel da tabada meraba mamitto tapno ishinkre rex na kari hairakani khanbada ma pakhatpana biholgi khonjelado yankhalai हाइना हाइना रेक्सना तपना चंगसिलगा कौरई मेराबा कौरी बदु ताई अदुबु खुमदे ममित अदो तपना अमुंग पांगलकलगा मखुत अनिदु तिंगथोलगा खुदक्ता तैरिबा लाइजगी ईदु येंगलगा लै अदोबो मेराबा पाखतपना मसादु निकले रेक्सु मतौदु खंगबना मेराबगी पामोमदा मखुतना पोपो थारगा हाइरे शी इज फाइन माइदु ताबदा मेराबा सोरदो खंगोनोंदोरगले रेक्सना तमना अदुबो ई कायना थोखिबना हजु वरेन ग्या लाकनी हाइबदी थाजदी रेक्स की वादो तारगा मेराबो फोहोलक्तुना लाइसना लेरिबा कादुदा प्रभुप चंख्रे नसाइदा मा लाकनी हाइबगी फुरित कदो लिटकनी हाइरंबा मचु सेटकनी हाइरंबा इरांग लांगना लेजरंबदो फमुंगदा सिबगुम तुपक ताना हिपलिबदो उबदा मेराबगी थमोय मचेदि सिंग थोकना काइरी तपना तपना चंगसिलकलगा बेतुगी नाकंदा थारिबा चौकरी अदुदा तपना फमथै अदुगा लाइसगी मखुत मचादो तपना लौरंगा मागी मखुत अदुना चेना पाइसिल्ली तथोत बि खुतसादुसो कंगसिन किबा ईना पुंगा nganगली मैराबा लाइसगी मखुत अदो येंगना लुरबा मिसना अदुदुदगी बेगी मरि खरा तपना तपना तारई लाइसगी मखुत अदो तपना नानबिरगा खोंजेल अदो निकना हाइरे अहिना ननाक्ता फमलफाव सुमा तुम लैरिसे कइगिनो अहिना गोदा हाइगदबा वायम लैरि नंगना सुमना तुमलगा अहि कनादा हायो हाइबनो नंगना तरुइसे कइनो नंग ग्यान तारो नंगना तुमि लैखिबसे यामुंग तौफम खंग्रे लाइसा अहिगी थौना पुमनमक्सो मिकुपसिदा उत ऑन किबगुम तौरे अहि तौफम खंग्रे लाइसा नंगबु ग्यान तारो किदोगे वा मखा ताबा ngamlakta लाइजगी खुद अदो चेना पाइसिलगा मचिन बालदो थमलगा खोंजेलदो हाइफेट थोकना कबलई माने अहिना थोकन मगाक्तने अहि याम फत्तब मीने चम जबी नंगी प्रिंसिपल अहिना मरम ओइरगा नगोन अवाबा पीबने ngasisu अहिबो ngayo हाइरमद्रदे थौदो असे थोकलुई
Ay lali Liza, yamuk lali, nang bitpango, yamuk lali Liza. Khonjel thokna kappa hitaba mana ngasidi nungsibi mana asibagum taduna laikhrabada thamoi sokna kaple. Adubo Liza di mahusagum magi yambungi pirang tekthokpirakhidre. Mairambagi mikapto tanda awa nungai pumnamakdagi potharaba asiba amagi matagum bed mathak aduda yataraga laikhre. Accident hek thokpaga pau fangbana city hospital amada liobo pukhalakle. Thauna faba landaba mingini isor lei haibaduni. Adugi sumathakta sigumba thawdo kaya sidagi ngakthoknaba mairambagi gari di tongana guard happy. Atopa maming leiba car nate magi namak tongana sahanba one piece ni. Laibak fabana liogi thawai kan mangam haure. Adubo kokta khara yesinkhibana gyan di laklamde. Amasu thawai ni amasu hakchanga tatnaba yadraba marupni. Liza burek sa sinaramlaga Mairamba Leo na layriba city hospital do tamna lai. Hek yorokpaga Leo layriba ka aduda chansilai. Kamay dore. Pamung machiduda makulo naraga tumin famla marobat to Mairamba umada wakal khra chokthokpagum phaurai. Mairamba da haifet yinglaga bed mathakta tumliba Leo do onsilai. Kaisu thawdokpa tori hairami. Adubo kokta khra yesinkhibado aduna gya laktre. Kaisu thoidokpa tawdri haiba wahaido tabada Mairamba sordo tapna hontorai. Tapna changsilaklaga bed hekna kanda lepraga ningaidana tumliba Leo da munna yenglaga lei. Litliba purid oiramliba phibam hek ubada Liza do icham chamna sokpa natre haiba Robert gyan tare. Yenglu khuding simadi phare haifam leitre. Somdana Rocky do Liza sokle tabada iden da sounding lami. Adubu nungda phaurakliba nungsibado minungsi khangdaba sagi thamoi panmana loksin pham khangre. Makhoi di kamdor hange. Iden tapna. Nongmai do kaplam laga moisu gari speed to kanna thoraga lai he. Adubu matungda Mairabagi mi singda di tanarakpo male. Makhoi na heina singna nanthorakli. Rocky do nokningdana nokpa minok ama noglai. Aigi lambida ayetpa piradi adudagi hen machaina kaya so tholakini. Magi huidudi kamai tore. Iden tapna. Masu kaisu thoidokpa tawdri hai. Wahaiduda Rocky iden da sauni yingli. Thaba amata mai pakna tawba ngamdrisi kaigino. Iyai da leiba nga zawdu phagi hanadi matai da leiba nga kupsing ado hana phagadamani. Aina noida kayara khanna haiba natro. Aikhoi matungda soidina hotnazaragi. Wahaiduda Rocky phamlambadagi phu hawalaklaga sound lauri. Matung. Kayam kuirage noina sigi wase haidana laklise. Ngasi phawa ikhoina Mairababo apung phana maithiba piba ngamdrise. Noi leibasinani. Tasingna maga lamba paba ngamlare haidine. Nakoi sa igi nakta lerano. Mithibong mitambal maya yaudaba hui noibu loiraga kari kanai. Sidagidi noi amta yarokano. Ai Rocky ni. Isagi laman isana khumni. Leiba mayamduda haifet yenglamnaga ka adudagi thuna makthokre. Iden so hojiktada mamaido tapna non khalaklaga Rocky ni maike yenglaga akhaba minong noglei. Aisu iden ni. Aisu aigi lambida yurak patingkhang khudingma lokthoklaga khompak sina sur nainaga hontokpa ngamba iden. Aigi lambidi yalaklaba nangbusu lemna tharoi. Diamond glass ei khaktagi oini. Upay ama tawranga Liza gi mafamda diamond glass leibra khangdokani. Aduga aigi chingnabase kokhangani. Leona tharamliba message toga ningsing mangsing leiringai accident gi pawdo tamada manadi tumin phamlaga leiba ngamaktre. Inang nangna thokpa thawdo oiraso ma Liza gi paw taramde. Mina khangna dringe hospital da pukhatkibana khangdamani. Aduba accident dudi miyam khangboy bana khudakta pawdo managi na kong yore. Mayumdagi senthораklaga aphangwa bus ama tonglaga city tamna lai. Amaso maike salai khangda chenare. Mayam sigi marakta pukning wakhal thawai hakchang pumnama waribadi Mairabani.
ꯂꯥꯏꯖꯕ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯒꯤ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯊꯥꯗꯠꯂꯝꯕ ꯏꯗꯦꯟꯒꯤ ꯈꯨꯖꯤꯡ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯕꯅ ꯀꯔꯤꯁꯨ ꯍꯦꯟꯅ ꯊꯤꯖꯤꯟꯕ ꯇꯧꯗꯦ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯧꯅꯔꯤꯕ ꯀꯣꯜ ꯋꯥꯔꯁꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯥꯎꯊꯣꯔꯛꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯂꯥꯏꯖꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯈꯤꯕꯅ ꯃꯩꯔꯥꯕ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯂꯤꯌꯣꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯒ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯨꯗ꯭ꯔꯦ ꯂꯥꯏꯖꯕꯨ ꯎꯅꯤꯡꯗꯕ ꯅꯠꯇꯦ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯔꯕ ꯂꯨꯝꯊꯔꯕ ꯋꯥꯈꯜꯗꯣ ꯄꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡ ꯁꯤꯇꯤ ꯌꯧꯔꯛꯇꯨꯅ ꯉꯁꯥꯏ ꯄꯥꯎꯗ ꯌꯥꯎꯈꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯣ ꯊꯤꯔꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯉꯥꯎꯕꯤꯒꯨꯝ ꯆꯥꯎꯈ꯭ꯔꯕ ꯁꯤꯇꯤꯗꯨꯗ ꯑꯥꯔ.ꯀꯦ. ꯃꯦꯗꯤꯁꯤꯇꯤꯗꯣ ꯊꯤꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯁꯤꯇꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯕꯅ ꯈꯪꯗꯕ ꯂꯩꯇꯦ ꯃꯤꯅ ꯇꯥꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯥꯛꯏ ꯔꯤꯁꯦꯞꯁꯅꯤꯁꯇꯨꯗ ꯍꯪꯂꯒ ꯂꯤꯌꯣꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯊꯣꯡꯖꯤꯟꯗ ꯂꯤꯌꯣ ꯁꯔꯃ ꯍꯥꯏꯗꯅ ꯊꯦꯠꯂꯝꯕꯗꯣ ꯎꯕꯗ ꯃꯣꯅꯥ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯣꯡꯗ ꯂꯦꯞꯂꯝꯕ ꯒꯥꯔꯗ ꯑꯃꯅ ꯊꯠꯂꯤ ꯀꯅꯥꯅ ꯅꯪ ꯃꯣꯅꯥ ꯄꯥꯈꯠꯄꯒꯤ ꯂꯠꯂ ꯇꯧꯔꯒ ꯑꯩ ꯃꯣꯅꯥꯅꯦ ꯑꯩ ꯃꯥꯒ ꯎꯅꯒꯦ ꯑꯩ ꯃꯥꯏ ꯃꯅꯥꯛ ꯆꯪꯒꯦ ꯃꯣꯅꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯤ ꯃꯊꯧꯅꯤ ꯃꯣꯅꯥꯕꯨ ꯊꯤꯡꯂꯒ ꯆꯪꯕ ꯌꯥꯔꯣꯏ ꯃꯣꯅꯥꯗꯤ ꯀꯞꯈꯠꯂꯛꯏ ꯄꯥꯈꯠꯅ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯣ ꯃꯣꯅꯥ ꯂꯥꯛꯑꯦ ꯍꯥꯏꯌꯣ ꯑꯩ ꯃꯥꯏ ꯃꯅꯥꯛ ꯆꯪꯒꯦ ꯑꯩꯕꯨ ꯊꯤꯡꯒꯅꯨ ꯀꯞꯂꯛꯄꯗꯨꯅ ꯒꯥꯔꯗꯁꯤꯡ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯣꯡꯐꯝꯗꯨꯗꯤ ꯍꯟꯗꯣꯛꯇꯦ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯍꯥꯏꯅ ꯊꯣꯔꯛꯄꯗꯣ ꯔꯣꯕꯥꯔꯠ ꯉꯛꯅ ꯃꯣꯅꯥ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯈꯣꯟꯖꯦꯜꯗꯨꯗ ꯌꯦꯡꯂꯛꯄꯅꯤ ꯔꯣꯕꯥꯔꯠ ꯑꯣꯏꯔꯝꯕꯗ ꯃꯣꯅꯥ ꯔꯣꯕꯥꯔꯠꯀꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯗꯥ ꯔꯣꯕꯥꯔꯠ ꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩ ꯃꯥꯒ ꯎꯅꯒꯦ ꯃꯣꯏꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏ ꯑꯩꯕꯨ ꯃꯥꯒ ꯑꯝꯇ ꯎꯅꯍꯟꯕꯤꯌꯨ ꯔꯣꯕꯥꯔꯠ ꯇꯞꯅ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯋꯥꯍꯩꯗꯨꯗ ꯃꯣꯅꯥ ꯄꯟꯊꯅ ꯔꯣꯕꯥꯔꯠꯀꯤ ꯃꯥꯡ ꯊꯥꯔꯒ ꯄ꯭ꯔꯕꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯔꯣꯕꯥꯔꯠꯁꯨ ꯃꯣꯅꯥꯒꯤ ꯃꯇꯧꯗ ꯈꯣꯡꯗꯨ ꯊꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯊꯣꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯐꯃꯨꯡ ꯃꯊꯛꯇꯨꯅ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯂꯒ ꯃꯀꯣꯛꯇ ꯕꯦꯟꯗꯦꯖ ꯁꯦꯠꯂꯒ ꯂꯩꯔꯤꯕꯗꯣ ꯃꯣꯅꯥ ꯀꯞꯂꯒ ꯂꯤꯌꯣꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯑꯩ ꯁꯥꯎꯕ ꯊꯦꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯗꯥꯏ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯅꯉꯣꯟꯗ ꯋꯥꯊꯤ ꯉꯥꯡꯒꯦꯅ ꯆꯩꯔꯔꯣꯏ ꯅꯪꯅ ꯀꯥꯔꯟ ꯇꯥꯔꯕꯁꯨ ꯑꯩ ꯁꯥꯎꯔꯔꯣꯏ ꯅꯪ ꯁꯨꯃꯥꯏꯅ ꯇꯨꯝꯃꯒ ꯂꯩꯒꯅꯨ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯔꯔꯣꯏ ꯅꯪ ꯍꯧꯒꯠꯂꯣ ꯉꯁꯥꯏ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗ ꯃꯥꯅ ꯁꯥꯎꯗꯨꯅ ꯈꯔ ꯉꯥꯡꯂꯨꯕꯗꯣ ꯅꯤꯡꯁꯤꯡꯂꯒ ꯃꯣꯅꯥ ꯅꯤꯡꯉꯝꯗ ꯀꯞꯂꯤ ꯂꯤꯌꯣꯒꯤ ꯅꯥꯀꯟꯗ ꯐꯝꯂꯒ ꯐꯃꯨꯡꯗꯨꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯄꯦꯅ ꯀꯞꯂꯤ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯔꯔꯣꯏ ꯄꯥꯎ ꯐꯥꯎꯔꯛꯇꯕꯒꯤ ꯏꯁꯧꯁꯨ ꯂꯥꯡꯉꯔꯣꯏ ꯍꯧꯒꯠꯂꯣ ꯗꯗꯥ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯔꯔꯣꯏ ꯍꯥꯏꯕ ꯅꯪ ꯍꯧꯒꯠꯂꯣ ꯐꯃꯨꯡꯗꯨꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤꯗꯣ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕ ꯃꯈꯩꯗꯨ ꯂꯣꯏꯅ ꯇꯥꯔꯦ ꯔꯣꯕꯥꯔꯠꯇꯤ ꯇꯧꯐꯝ ꯈꯪꯉꯛꯇ꯭ꯔꯗꯨꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯕꯗꯣ ꯃꯄꯥꯟꯗ ꯄ꯭ꯔꯕꯞ ꯊꯣꯛꯈ꯭ꯔꯦ ꯃꯣꯅꯥꯅ ꯀꯞꯂꯤꯗꯣ ꯃꯪꯉꯣꯏ ꯍꯥꯋꯣꯏ ꯇꯥꯕꯅ ꯂꯤꯌꯣꯁꯨ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯥꯗꯤ ꯉꯁꯥꯏꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯕꯅꯤ ꯃꯅꯥꯛꯇ ꯀꯞꯂꯤꯕ ꯃꯣꯅꯥꯅꯤ ꯈꯪꯕꯅ ꯂꯤꯌꯣ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯃꯥ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗꯦ ꯃꯈꯨꯠꯅ ꯇꯞꯅ ꯊꯥꯡꯒꯠꯂꯒ ꯃꯣꯅꯥꯒꯤ ꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯛꯏ ꯃꯇꯧꯗ ꯃꯣꯅꯥ ꯀꯞꯄꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯏ ꯗꯥ ꯅꯪ ꯒ꯭ꯌꯥꯟ ꯂꯥꯛꯑꯕꯣ ꯂꯤꯌꯣ ꯃꯉꯛꯇ ꯇꯞꯅ ꯅꯣꯝꯃꯤ ꯃꯣꯅꯥ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯪ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯗꯥ ꯔꯣꯕꯥꯔꯠ ꯀꯧꯔꯨꯒꯦ ꯃꯣꯅꯥ ꯆꯦꯟꯈꯤꯒꯦ ꯇꯧꯕꯗ ꯂꯤꯌꯣ ꯃꯣꯅꯥꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯐꯥꯔꯛꯏ ꯑꯗꯨꯒ ꯃꯉꯛꯇꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯣꯅꯥꯁꯨ ꯑꯃꯨꯛ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯂꯤꯌꯣꯗ ꯌꯦꯡꯂꯛꯏ ꯅꯣꯛꯑꯒ ꯉꯥꯡꯅ ꯂꯩꯔꯝꯕꯗꯣ ꯉꯁꯤꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯣꯅꯥꯗꯤ ꯈꯥꯡꯕ ꯉꯝꯗ ꯃꯄꯤꯗꯨ ꯇꯞ ꯇꯥꯔꯛꯏ ꯃꯇꯧꯗꯨꯗ ꯂꯤꯌꯣ ꯃꯣꯅꯥꯒꯤ ꯃꯈꯨꯠꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯣꯅꯥ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯗꯤ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯑꯩ ꯁꯥꯎꯗꯤ ꯅꯪꯒꯤ ꯀꯥꯔꯟꯗ ꯑꯩꯅ ꯄꯦꯟꯅ ꯅꯣꯛꯆꯕꯅꯤ ꯅꯪ ꯀꯩꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯍꯥꯏꯔꯤꯅꯣ ꯂꯤꯌꯣꯗꯤ ꯊꯦꯝꯐꯝꯁꯨ ꯈꯪꯗ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯄꯒꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯗ ꯃꯣꯅꯥꯕꯨ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ ꯃꯥꯒꯤꯗꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯤ ꯃꯥꯕꯨ ꯎꯕꯗ ꯃꯥꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗꯗꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯣꯅꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ
ꯃꯩꯔꯥꯕꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯗ ꯂꯤꯟꯗꯥꯒ ꯕꯣꯏꯒꯁꯨ ꯂꯤꯚꯤꯡ ꯔꯨꯝꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯅꯤꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯀꯥꯈꯠꯈ꯭ꯔꯦ. ꯕꯣꯏꯗꯤ ꯌꯨꯝ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅ ꯂꯩꯕꯅꯤ. ꯃꯥꯁꯨ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ. ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯀꯥꯈꯠꯂꯦ. ꯑꯗꯨꯕꯨ ꯂꯤꯌꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯅ ꯁꯣꯔꯗꯨ ꯈꯤꯇꯪꯗꯤ ꯍꯣꯟꯗꯣꯛꯏ. ꯂꯤꯟꯗꯥꯁ ꯑꯗꯨ ꯃꯉꯥꯏ ꯂꯤꯌꯣꯒꯤ ꯄꯥꯎ ꯇꯥꯕꯗ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯏ. ꯃꯥꯗꯤ ꯂꯥꯏꯖꯒꯤ ꯁꯨꯈꯟꯕꯨ ꯈꯜꯂꯨꯗꯦ. ꯃꯩꯔꯥꯕꯅ ꯁꯛꯐꯝ ꯑꯃꯗ ꯆꯪꯈꯤꯕꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯩꯔꯥꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯍꯜꯂꯛꯄꯒ ꯋꯥꯁꯔꯨꯝ ꯆꯪꯕꯅ ꯋꯥꯁꯔꯨꯝꯗ ꯂꯩꯔꯝꯒꯗꯕꯣꯏ ꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯁꯣꯐꯥꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯝꯃꯤ. ꯏ ꯇꯩꯕ ꯐꯨꯔꯤꯠꯇꯨꯁꯨ ꯑꯗꯨꯃꯛ ꯂꯤꯠꯂꯝꯃꯤ. ꯃꯩꯔꯥꯕꯕꯨ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯒ ꯂꯤꯟꯗꯥ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ. ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯟ ꯐꯪꯂꯕꯧ ꯃꯩꯔꯥꯕ ꯃꯆꯤ ꯂꯦꯡꯗꯦ ꯌꯦꯡꯈꯤꯕ ꯃꯤꯠꯐꯝ ꯑꯃꯗ ꯌꯦꯡꯂꯒ ꯂꯩ. ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯂꯤꯟꯗꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯒꯤ ꯂꯤꯡꯖꯨꯝꯗ ꯃꯀꯣꯛꯇꯣ ꯉꯥꯊꯔꯛꯏ. ꯃꯩꯔꯥꯕ, ꯑꯩ ꯅꯪꯒꯤ ꯁꯨꯝꯕ ꯃꯇꯧꯁꯦ ꯌꯦꯡꯅꯤꯡꯗꯤꯌꯦ. ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯃꯩꯔꯥꯕ ꯍꯧꯖꯤꯛꯁꯨ ꯃꯆꯤ ꯂꯦꯡꯗꯦ, ꯂꯤꯟꯗꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯛꯇꯦ. ꯑꯗꯨꯕꯨ ꯂꯤꯟꯗꯥ ꯑꯃꯨꯛꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯤꯡꯂꯛꯄꯅꯦ. ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯅ ꯑꯩꯕꯨꯁꯨ ꯋꯥꯍꯜꯂꯦ. ꯂꯥꯏꯖꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯅꯪꯒ ꯂꯣꯏꯅꯔꯨꯕꯒꯤꯅꯦ. ꯅꯪ ꯀꯩꯝꯇ ꯐꯤꯜ ꯇꯧꯗꯕ꯭ꯔꯥ? ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯂꯥꯏꯖ ꯁꯣꯛꯂꯦ. ꯃꯁꯤꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯏ. ꯃꯩꯔꯥꯕ, ꯅꯪ ꯂꯥꯏꯖꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯒꯦ ꯈꯟꯒꯅꯨ. ꯑꯩꯈꯣꯏꯗꯤ ꯃꯥꯐꯤꯌꯥꯅꯤ. ꯃꯥꯐꯤꯌꯥꯅ ꯀꯔꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯂꯣꯏꯅꯅꯤ? ꯃꯥꯁꯨ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯆꯈ꯭ꯔꯁꯅꯨ. ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯂꯣ. ꯅꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯄꯨꯟꯕꯈꯛ ꯌꯥꯔꯣꯏꯌꯦ ꯃꯩꯔꯥꯕ. ꯇꯨꯃꯤꯟ ꯂꯩꯔꯕꯁꯨ ꯃꯩꯔꯥꯕ ꯂꯣꯏꯅ ꯇꯥꯔꯤ. ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯂꯩꯔꯤꯕ ꯂꯤꯟꯗꯥꯒꯤ ꯃꯀꯣꯛꯇꯨ ꯏꯟꯊꯣꯛꯂꯒ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ. ꯂꯤꯟꯗꯥꯁꯨ ꯍꯧꯒꯠꯂꯒ ꯃꯩꯔꯥꯕꯕꯨ ꯇꯨꯡꯗꯒꯤ ꯆꯦꯠꯅ ꯀꯣꯜꯂꯛꯏ. ꯀꯔꯝꯕ ꯃꯤꯀꯨꯞꯇꯒꯤ ꯍꯧꯔꯛꯄ ꯄꯤꯔꯥꯡꯅꯣ ꯃꯥꯏꯊꯣꯡꯗꯨꯗ ꯃꯔꯤꯛ ꯃꯔꯤꯛ ꯁꯤꯟꯊꯔꯛꯏ. ꯂꯤꯟꯗꯥ ꯀꯞꯂꯒ, ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯃꯩꯔꯥꯕ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ. ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ. ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ. ꯂꯥꯏꯖꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ? ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯦꯡꯅꯕ ꯃꯥꯕꯨ ꯅꯪꯅ ꯑꯗꯨꯛ ꯂꯨꯅ ꯂꯧꯔꯤꯕ ꯀꯩꯒꯤꯅꯣ? ꯃꯩꯔꯥꯕ ꯋꯥꯗꯤ ꯉꯥꯡꯗ ꯂꯤꯟꯗꯥꯒꯤ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯂꯤꯟꯗꯥ ꯊꯧꯁꯥꯗ ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ. ꯃꯩꯔꯥꯕ, ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯨ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ. ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯖꯔꯕꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗ꯭ꯔꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯐꯪꯅꯕ ꯎꯄꯥꯏ ꯊꯤꯔꯛꯀꯅꯤ. ꯅꯪꯕꯨ ꯐꯪꯅꯕ ꯎꯄꯥꯏꯗꯤ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯣꯏꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇꯦ. ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅꯤꯡꯗꯦ. ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯃꯥꯅ ꯍꯥꯏꯗꯨ ꯇꯥꯗ ꯃꯩꯔꯥꯕ ꯂꯤꯟꯗꯥꯒꯤ ꯃꯈꯨꯠꯇꯨ ꯃꯨꯛꯂꯒ ꯂꯧꯊꯣꯔꯛꯏ. ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯁꯠ ꯀꯟꯊꯣꯛꯂꯒ ꯂꯤꯟꯗꯥꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯅꯪꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯄꯤꯅꯕ ꯍꯣꯠꯅꯔꯛꯀꯅꯨ. ꯅꯪꯒꯤꯗꯣ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯃꯁꯨ ꯑꯩꯒꯤ ꯐꯤꯔꯦꯞꯇꯤ ꯑꯍꯣꯡꯕ ꯂꯩꯔꯣꯏ. ꯅꯪꯒ ꯆꯍꯤ ꯀꯌꯥ ꯂꯣꯏꯅꯔꯛꯂꯕꯁꯨ ꯑꯩ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯕ ꯂꯩꯇꯦ. ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯦꯡꯅꯕꯤ ꯃꯥꯕꯨꯗꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ. ꯅꯪꯅ ꯌꯦꯛꯅꯕ ꯑꯣꯏꯈ꯭ꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯃꯥꯡꯖꯕ ꯂꯩꯇꯦ. ꯌꯦꯛꯅꯕ ꯑꯣꯏꯔꯁꯨ ꯃꯔꯨꯞ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯐꯝꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗꯤ ꯈꯦꯠꯅꯕ ꯂꯩꯔꯣꯏ. ꯂꯤꯟꯗꯥ ꯃꯩꯔꯥꯕꯗ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ. ꯑꯁꯨꯛ ꯆꯥꯎꯕ ꯁꯪꯁꯥꯔꯁꯤꯗ ꯀꯔꯤꯒꯤꯅꯣ ꯂꯥꯏꯖ ꯑꯣꯏꯔꯝꯃꯤꯕꯁꯦ? ꯂꯥꯏꯖꯒꯤ ꯃꯒꯨꯟꯁꯦ ꯀꯩꯅꯣ? ꯍꯥꯏꯌꯨ ꯃꯩꯔꯥꯕ. ꯂꯥꯏꯖꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ ꯍꯥꯏꯌꯨ. ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯇꯞꯅ ꯅꯣꯛꯂꯛꯏ. ꯂꯤꯟꯗꯥ, ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ. ꯃꯇꯨꯡꯗꯗꯤ ꯂꯥꯏꯖꯒ ꯀꯝꯄꯤꯌꯔ ꯇꯧꯒꯦ ꯈꯛ ꯈꯟꯒꯅꯨ. ꯑꯩꯗꯤ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅꯤ. ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥꯅ ꯇꯥꯈ꯭ꯔꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯣꯛꯅꯕꯤꯅꯤ. ꯅꯪꯅ ꯐꯅ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯗꯤ ꯂꯥꯏꯖꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇꯦ. ꯅꯪ ꯊꯣꯛꯈꯤꯕ ꯌꯥꯔꯅꯤ. ꯂꯤꯟꯗꯥ ꯃꯩꯔꯥꯕꯕꯨ ꯍꯦꯟꯅ ꯋꯥꯔꯧꯈ꯭ꯔꯦ. ꯃꯕꯨꯛꯇꯁꯨ ꯂꯥꯏꯖꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ. ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯑꯀꯤꯕ ꯂꯩꯇ ꯃꯤ ꯍꯥꯠꯂꯤꯕ ꯅꯨꯄꯤꯅꯤ. ꯆꯥꯍꯤꯡ ꯆꯥꯕ ꯀꯩ ꯑꯃꯣꯝꯒꯤ ꯃꯆꯠ ꯑꯃꯗꯤ ꯌꯥꯎꯖꯕꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯂꯥꯏꯖꯕꯨ ꯍꯥꯠꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯞꯊꯈ꯭ꯔꯦ. ꯃꯩꯔꯥꯕꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯛꯅꯤꯡꯗꯨ ꯐꯥꯖꯤꯜꯂꯒ ꯀꯥꯗꯨꯗꯒꯤ ꯇꯞꯅ ꯊꯣꯔꯛꯏ.
Lindana hek thokibaga mairaba sofaduda amuk tapna famthari. Wakal mayamsina mahak chokthari. Asumna choktharakpa mikupsida nungshiba khonjel amana. Yambung haina heki korakpado. Awaba pumnama manghanbiramani. Adubu ngasidi khonjel aduso mami samkhre. Tafong khangda phondu lauthoklaga lock screen da yauriba laisa makhoi ani photo do yengli. Numituna laisana ingangangna tarau mamit aniduna camera da yengkhalaga mana sanam sinkibagi matawdo ningsinglaga nokphe tawri. Adubu thangnaba makeup minokto sat anjilaga phone screen da tariba laisagi maithongdo tapna nali. Laisa yamung ware. Anakta lakte haidana nang aibu waroganako. Akiba masak khangdab aise. Asidi maikei kodi akibagi nong mapaina kupsilakle. Khlai pairaga yeknabaga lanbanaba. Thaunasu ifamda leitre. Nangda tumina leikibase. Ai tawfong khangdre. Laisa nang yaudaba punsidi punsi oiramdre. Nang leitrabadi lepa leita chakliba. Mairaba igi mai chakse. Kanana muthatpigani. Nang mo gyan daro kedoke. Ai tawfong khangdre Laisa. Nang gyan daro. Screen da tapna nalambadagi phone na makhut ani changna pairaga mamai da upsilaga khonjel thokta thawai changna kapli. Laisa gi minok amana thongna oirambani. Laisa gi wai amana awaba pumnama noglei mana homduna pokhibagum awaba wakhal kayabo homduna pubiramani. Adubu ngasidi maisa nganbiramlaga mahakna mairi onduna chaklaklabada mairambagi thamoi machet lising thokna kairi. Mapidu tay thoklaga makhut ani changduna mamaido tapna nanthai. Masana masabu phathajaba oina sordo amu tapna hondoklaga pukningi awabado laksinna bonai. Adubu mikupsida bab oidana mamaido haipet laithoklubada cupboard roomgi thongado iraw lawna hanglido urei. Mairaba roomduda munna yenglei. Mana yenglibado roomdubu natte. Roomdagi floor da lamai khra hanglaga upsilaga tariba laisagi diary machaduni. Pagi khanna paba ngamkidaba laisagi diary ni mairaba phamlambadagi hongolaglaga cupboard leiriba tomda changsilai. Floor da tariba laisagi diary do khongatlaglaga nungsina nali. Sofa room da amuk thoraklaga amuk fami. Diary gi chena singado tapna faklaga Laisana iriba mayektuda makhutna tapna nali. Laisa nang mo gyan daro kedoke. Mityen khuding laisa baning singlaga leiri. Tarakadabagi yalaga leiramba piyado sor tingalaga taraktana hotnakre. Thamoi gi awabado tapna fathajaraga diary gi leimai singado thakpa hawi. Diary do laisa gi wahi ngakta iramde. Isai matek ama iraga Naubagi para ibagi paring amamuk yaurami. Wahi matek iraga naubagi maths ki question answer amuk yaurami. Mataududa mairaba haifet khonjel thongna doi. Magi laisagi mangau thibase khaluraga ma awaba pumnamak na thairaga momon noglei. Nokmi tapna sum phakpada maya chulakpa lema yaurapada makhutto chaplepi. Laisana iramliba wahi paring singado yamna thuna pana bonai. Thank you.